अहानबद मरोइब पाउ चही अनि हेलबा इरांग असिन मरम ओइरगा मणिपुर असि फ्रेम खक्तमक ngairaba kairaba mingsel oire haina MP Bimolna haikre Traditional forest management aikoina ikai khumna se tungda horak liba mioi singna mahusage koibagi fibambu nungsiraba matamda environment kanbangamgani haina Governor Ajay Kumar Balana haikre Magi loop ki ketna bawakhalol khudingma kauthok Manipur gi apun bawakhalol da thengna minase mai soidana pakani haina MP Laisemba Sanajawbuna haikre Gwaltabi da Paumi Singda Thingba Pirakhiba Thaudoki Matangda Lengakna Tumina Laisinbagi Mayokta Paumi Singna Wakat Khungjang Jangsinkre Amadi Ipau Tengbang Luf Manipurna Ipau Special Journalist Award Lisingani Kunmanga ISTV News ki staff reporter Michael Zit Yumnam Amasung Ningthau Khongjam Sanajawba Mitei Yauna Khangatlaba Paumi Singda Award Piragani Lauthokre Krumjari ISTV ki numidangi Manipuri Pau Mityeng Tabliba Singbu Taram Nokjari Pau Sandong Pizari Sahi ani helaba irang asina maram oiraga Manipur asi frame khaktamak ngairaba kairaba mingsel oire machet samjinbada phajaba oiroidabana frame gi manungda yauriba akaiba mingsel sindokpa mathautai haina Inner Manipur Parliamentary Constituency gi MP Dr. Angomsa Bimol akoijamna phongdokre Wafama Singasi Manipur Government Services Federation MGSF amadi Manipur State Pensioners Union MSPU anina sinduna Inner Manipur Parliamentary Constituency gi MP Dr. Angomsa Bimol akoijambu okpagi thoramda haikibani Bisum thongdeleba Manipur State Pensioners Union MSPU da pangthokpa thoram aduda MP Dr. Angomsa Bimol akoijamna makhataraduna globalization ngasidi malemasi khungang amaga manahanduna malemasi sel amaga pangkhak oire malem amadi leibak asigi mafam khudingmakta Manipur gi machasing masak naiba thabak kaya tawbada natana company fawba tawduna miyoi kaya thabak piri makoi singadu lamdam asida halaktuna lamdam asigi thabak Fangdriba miyoi kaya thabak pinaba mityeng changnarakpada handak state asida thokliba wathok asina miyamgi senmitlon thugaibada natana hiram khudingmakta amukta oikhidriba mawongda lehale ahongba Manipur ama purakna bahotnabada awaba kayadi mayoknagani adubu oithokloidabadi natte state asida thokliba wathok asi asoiba chumthoknaba puwari na pirakpa khudongchaba amani haina khanduna asanba mityeng amaga loinana lamdam asida khundaminariba sing thabak paikhatminaba mathautai Amarom dalamdam asige hogulak liba nahasing asida mangtharak liba character sing chumthoknaba awareness pibada pensioners union na achauba thodang khara lobiu haiki delimitation thokpada all party delegation chale apspa gi matam da all party delegation chale crisis man ka thoki no yam da so hek to all party in chale ba handak na do sungcha chat pangamdre paisa thiba thengna ko matam simyam hangyu kari gi no nai makata jaro problem mayam la kan ina sarkar pai pado hujik si ka congress na change lo yo Manipur sarkar se si BJP na tawm made kai bani adu tok ne hara ga di mu samana ne ba government pai de han sarkar na le soiram da ba adu thengna ba du ne ba mai mathau de na tro aina firing ne da imane pang na ka da bani na ina firing de kam khong san ba aina praja se aina na ka da bani le ngai da praja takat na si ba human hand ba ngam da ba ngai da ba sha mi wo da dina Mapun chichuko ma ahin tumong kono state ki CM mana order period the bus thare har the CRP tuna leo hai ni ndagi hoja ko khai da chatlo ya we executive head of the state tuna thar ko order the chalan ji du kari Traditional forest management aikoine kai khumna se tungda horak liba miyoi singna mausage koibagi fibam bunung siraba matamda environment kanbangamgani haina Governor Ajay Kumar Balana haikre Forest Department Government of Manipur na sinduna ek pair ma ke naam 2.0 gi makhada plant trees save trees lend a hand to make our Manipur greener haiba wakalolda humbudara taruk suba ban mahotsav lesing ani kun mangagi grand finale gi thoram City Convention Center Imphal da pangthokpa thoram da Governor no wafamase phongdokhibani thoram aduda Manipur gi Governor Ajay Kumar Balana chief guest oina saru yakhibaga loinana masak naiba miyoi kyana president member sing amadi mahairoi yauna miyoi
क्याना सरुक याखी थौरम अदुगी मनुंग चन्ना फॉरेस्ट डिपार्टमेंट ना सही असगी बन महोत्सव थौरम की मनुंग चन्ना मणिपुर की तोंगान तोंगान मफम सिंगदा पाइखतखिबा थबक थौरम सिंग उटपा डॉक्यूमेंटरी फिल्म अमसु उतखिबगा लोइनना प्लास्टिक बोतल यावना वेस्ट मटेरियल सिंगना कानब पोटलम सिंग सादुना सिजनबगी विजुअल अमसु उतखि गवर्नर अजय कुमार भलान मणिपुर की डिस्ट्रिक्ट तरातरु की महुत सिंधुना सरुकिया किबा महिरोय सिंगदा उ चरा सिंग यंथोकिबगा लोइनना पांगथोकिबा स्टेट लेवल पेंटिंग कॉम्पिटिशन दा मकोक मथंग तारबा सिंगदा गवर्नर मनामतुम सिंग यंथोकी अमदे एनवायरनमेंट कनबदा चौब थौदांग लौखिबा तोंगान तोंगान डिस्ट्रिक्ट की मियोय सिंगदा अचंबा खुदोल पिदुना इकाई खुमनबा उतखि थौरम अदुदा गवर्नर अजय कुमार भलान मखा तारदुना ngasiगी asigumba thauram asina mahusagi khal kaidanaba ekhoi punna hotnaminari haibadu takle हौखिब चाही मंगा आसिके मनुंगदा पैरामिलिटरी यावना उचरा लाख मंगा की मथक्ता थाखरे उ अमा थाबा हाइबसी यामना कानबा अमने आइखोइना थारिबा उ पाम्बिसिंग असि येंगसिनबा मथौ ताई हाइखि So simple act of planting a tree can be one of the most powerful responses to this crisis. Every tree absorbs carbon dioxide, supports biodiversity, helps secure future of generations. So the whole idea is that one should not be only a name, it should be involvement of individual human being into this whole process of planting trees, not just for the sake of planting, but growing them and watching them grow. Get the satisfaction out of when your planted tree grows. थौरम असिगा मरी लेनना गवर्नर अजय कुमार भलाना लुचिंगदुना कंगलादसु उचरा कयासु थाखि अपुनबा इमा सिंगिदमक कुंबी इमा की अहानबा मपो कुमोनिंग सिंग थौरम ngasi लाइनिंगथौ संथोंग अपानबा खुंबू मंगा कुंबीदा पांगथोखरे कुंबी अपुनबा इमा सिंग नसेंदुना पांगथोखिबा थौरम अदुदा राज्य सभा की एमपी इनिंगथौ लेसेंबा सना जावबा यावना मियोय क्याना सरुक्याखि इमा मैरा पाइबे सिंगदसु कुंबी अपुनबा इमा सिंगी माइकैदगी अचम्बा खुदोल पिदुना पुकनिंग थौगतखि थौरम अदुगा मरी लेनना एमपी इनिंगथौ लेसेंबा सना जावबना इंगना चिकना पानबा नुंगायाइफबा चौखटपा लमदम अमा ओइगे हाइरबदी इमागी खुंगुन लियु इमा ओइबे सिंगना लेबाक सिदा थोकपा थौदोक खुदिंगदा यावदबा यावदे नोंग हेक nganbaga imungi thabak lining laishol ओइजा ओइथक लेकाई की थबक लेंगाक्लोन सेमिटलोन यावदबा यादे मदुगी मथक्ता इमुंगी थबक तौरिबने मरमसिना मैतेगी इमा सिंदी लाई ओइना लाटपा याबा ngaktani फुंगावारी लिबगी खुनाइलोन हिंगत हनबा चंगे मसी मांगखिबदगी काइथरकपा मयामना कांगखोंग चाइबा खुनाइ ओइरक्लिबने अदुना हौजिकी चाउखटपदी वेस्टर्नाइजेशन तौबने मदुगी महुता मॉडर्नाइजेशन लोमदा ओइना चंगसिनसी लालसी यामना सांगना चथखिगने मरमसिना लमदमसिदा लैरिबा इंडिजिनस पीपल सिंग अखोई कोऑर्डिनेशन लैसी सीएसओ सिंगना महिरोय सिंग इमा सिंग खुलंगाकपा सिंग करिदाइटा लौनगनी हाइबा खाइदोकनरगा थेंगनरगदे लालसी थुना लोइसिंदुना शांतिसु थुना लाकने माइसु पाकने लोइनमक इमा लैबाक नुंसिबगी ngaktane हाइखे खुनाइसे अमुक्तौ अखोई असुंब लंबिदा अखोई सनबिदो मसु याव सनबा अखोई चाखत माइगै सटकनी अदो हबित तो इबे अखोई सागर पैसे वेस्टर्नाइजेशन ने मिगे मतौ तमने मिगे आदा खुद खजगा म थोलको दे अखोई ता खत पार्टीशन बा मिगे सनबि म लाको तो थोलै तै खोले तै मदु लोक्सन बा काली नोदि खंगदबा सी वेस्टर्नाइजेशन अखोई हबित तो गदबा चाखलो मॉडर्नाइजेशन तौसे चाखत फगी सेल्सदा अखोई अहल लमनि पाइ उना मैना वाई तांग सम थंबिरबा मयाम से मसे अखोई नदा हुजिकी मतंग सुनना मसे पूरगा चसे मधु खक्ता दा अखोई आइडेंटिटी अखोई साउथोकचबा मालेम की मिया का अखोई बिटाइ फरो मधु खक्ता दा अखोई लाखदे गदा रमी के मफर मसे मयाम वाई दे अखोई आई दे सपदि है नोमा आयु इकाई को फिरकने हौखिबा मे कुंदा सिरोलिली फेस्टिवल के हौदोकपा निमित के पावलोबो चटपा पाउमी सिंगबो ग्वालचाबिदा थिंगबा पिदुना चलन खिदबा थौदोकता जेनबा सिंगी मथक्ता मतिक चाबा थबक लौखटलु हाइना पाउमी सिंगना चंगसलकपा खुंगजंगी मखा चथरकपा ओइना ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमदि एडिटर्स गिल मणिपुर एजीएम न सिंदुना कैसामपाट लेमजम लाइकाई एफथौनी कम्युनिटी हॉलदा ngasisu पाउमी सिंगना वाकटमिफम फंगफ्रे लेंगाकना तुमिनना लैसिनबगी मायोक्ता पाउमी सिंगना अमुबा रिबन थेतुना मथौ तौबा
government ki pau phongdaba yauna matam matam gi oina democratic oiba khongjang sing sangsinduna yaningdaba phongdoktuna lakhibani thogdoga sigi matangda achumba puthoknaba semkiba inquiry committee gi report pikhalakrabasu ngasi fawba lengak na tumina laisinba asina paumi singda hena nungaitaba pokhalle tongan tongan ba print amadi electronic media house singdagi journalist sing sarukyaduna chathakiba wakat mifam aduda amzugi president asem bhaktana thogdoga sigi matangda chathakiba inquiry gi report pikhatlakrabasu ngasi fawba paumi singda khangandana tumina laisinbabu yaningdaba phongdoktuna mifam asi pangthokpani Kongjang gi manung chana signature campaign su chathakiba laikre ngasi gi wakat mifam asi loiraga khanaraba tungda makha taba kari kongjang sangsingani haibadu lepkani haiki Amisi koi gi golta bigi koi gi inquiry report asibo sarkar na koi da to repta bhai tare madu gi koi ngai bani report to kuire ngasi mit kunmari kumani musure report ti moi togre de hai inquiry togre de hai du report te koi da phangdaba koi ju khangning bhai tare khangba yaba na khangani yadaba na yadre ya badu di koi su khangning ba adu gi ta koi si pullaga ngasi dana je bhamjabani ngasi ado makha taba dum gano laktri gai di ayeng bhau yengani response kai gi kan to ge na du response tu matungina ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯊꯪ ꯀꯩ ꯇꯧꯕ ꯌꯥꯒꯦꯗꯣ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯒ ꯃꯌꯥꯝ ꯈꯟꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ Wakat mifam aduda sarukya kiba EJM gi president Khogendra Khumdramna Manipur da MST gi basta Manipur thaba yaroi haiba thodok adugi matungda paumi sing thabak lepa yauna achumba fanghanaba taknabadagi thodok asigi matangda thigatnaba semkhiba inquiry committee gi report pikhalakhiba kuirabasu ngasi fawbada haidoktana paumi singbu sanabagi mawngda leirakpa asina amuka hanna lengakta khanganba oina ngasi gi mifam ase fambani haiki inquiry की रिपोर्ट अमा पिखत खरबनिना हाइदना कोई खोंजंग कन्न जंगजन ब खोंजंग दुदी सस्पेंड तौरगा कोई जे गवर्नमेंट की पाव बॉयकॉट तौरबा खोटबा तौबदु लोइना बक तौथोगा सस्पेंड तौरगा कोई जे स्लोगन हापा अदगी ब्लैक बेस्टेड पाइना तौरगा लापने अदुमक जला काइबत थवइदबदगी ngasi जे सिट प्रोटेस्ट अमा तौरगा मखाताना उतंग खंगनजी खोसे करिगुम्बा मसाइदा खंगक तब तारबोइदी अतई अतोप खोंजंजिंग चंगसिननबा अदुई पांदमदा मसी खोंजंजे चंगसिनबनी मसिना अरोइबसु नते करिगुम्बा गवर्नमेंट ताबिरक्तबा तारबा अदि थवइरक्तबा तारबा अदु रोबोइदी अखोय मखा ताबा थबकसिंग लोखलखिगनी बाय थामजगी Iramda masita awana taraba singi kharada oirabasu mateng pangba ngamnabagidamak wakhalol manaba singa punsilaga semkiba I Pautengbang Luf Manipur sapong lakibagi Nepalak suba mapok kumon numit thoram tha sigitang mapalda pangthuklagani I Pau Special Journalist Award lesingani kunmanga ISTV News ki staff reporter Michael Zit Yumnam amasung ningthau kongjam sana jawba mitai yauna khangatlaba paumi singda award piragani haina I Pautengbang Luf Manipur gi Secretary General Soibam Pibaral mitai na thokpa cherol amana khagalakli cherol aduna makha taraduna mapok kumon gi thoramasi chingarel tespurda leiba ai falamjing kanglup ki community hall da pangthokani I Pautengbang Luf Manipur na safong lakpadagi ngasi fawbada lamdamasi gi sotharaba awana taraba singi mating pangduna lakli Lubasina chahi khudingi blood donation camp pangthoklaga lakli masi mai pakanaba donor kaya thoraktuna mateng pangbana chahi amada Nepal dagi tara fawba blood donation camp pangthokpa ngamli lakadori bachahi asidagi tha khudingi pangthokpa ngamnana bahotnari Lubasina yelhongai dagi laijaraklaba inat lining amadi masana kaya yokatnaba hotnatuna lakli State level thangta sangdamnaba na chungba pangthokre makata nasu lakadori bachahi sing asidasu hena pak chawna pangthokpa ngamnaba semsare haiki Aikoina ngasi thariba upal sing asi hauziki mirol khakki natana tungi mirol gi property oihoragani haina High Court of Manipur gi Chief Justice Campia Somesekar na haikre wafamasi High Court of Manipur na Manipur lenga ki Forest Department ka khutsamnaraga humbutara taruk suba ban mahotsav kamari leinana High Court of Manipur gi campus ta upal thabagi thoram da haikibani ngasi gi upal thabagi thoram aduda Justice A Gunesor Just High Court of Manipur Justice A Bimol Just High Court of Manipur Justice Golmai Gaifusilu Kabui Just High Court of Manipur Lenin Singh Hizam Advocate General Manipur S Brajabihari Chairman Bar Council of Manipur ICBAM gi President N Kumarjit Ambagi President Says Bimol Chandra Central Forest Division gi DFO Bikram Suresh Nathe IFS na chingba sarukya ke Thauranga Mari Lenana Chief Justice Campia Somasekar na makata ki bada
India si pak chauba leibak ama oiba khak natana miyoi crore chamagani fu leibak ama oibana hairiba yamleba miyoi sing asina honaba asengba oxygen tangai fadaba lakliba si leptana pangthokliba ban mahotsab asina chauna mateng oiragani Indian Constitution piba right singi manung chanba oiriba natural right asisu thariba upal sing asidagi thorakpa asengba oxygen miyamda fanghaliba asisu amani haiki country is very wide countries, east, west, north, south, but so many regional wise and so many issues are there. That issues it can be solved only through this kind of a plantation, because one country and one nation and one constitution and only the democracy. The democracy means by the people, of the people and for the peoples. That is the main features in the Constitution of India. We should be in the Constitution according to that features. We should be develop each and everything. We must be give some fundamental rights and human rights and constitutional rights. Ban Mahotsav 2025 Ek Pauda Ma Ki Naam 2.0 Manipur State Legal Services Authority ki makada District Legal Services Authority Imphal West amasung District Legal Services Authority Imphal East na punasinduna pangthokre Lamphel gi Court Complex Lamphel Pata pangthokpa Ban Mahotsav ki thoramda District and Session Judge Imphal West kam Chairman DLSA Imphal West Yungkham Rothar amasung District and Session Judge Imphal East kam Chairman DLSA Imphal East Ningthauzam Lanlaima na luchingduna Judicial Officers Amba amasung Amlage Members sing DLSA Imphal West DLSA Imphal East ki staff sing su Sarakuyaduna Lamphel Court Complex da Ujara Singh Thazin ke Lakliba July Mapanda Joint Platform of Trade Union Amadi India ki tongan-tonganba Independent Association and Federation Kyana India Pumba General Strike Kauriba Sida Coordinating Body of Trade Union Manipur AITUC CITU INTUC TUCC UTUC nasu Sawatkani Haina CITU ki Secretary Ketrimim Santana Iravod the Paumi Singda Fungdokre Ketrimim Santana Makataraduna Hauzik Paliba India Lenga Kasina Sinme Singi Mayukta Leiba Labor Court Mari passed over Postal Act 2023 Amadi Motor Vehicle Amendment 2019 Haiba Ek Sing Ase Hando U Haiba Dabi Tauraduna India gi tongan ba sector da Leiba Sinmi Amadi Employees Singna Chathagadaba General Strike Asida Manipur da Leiba Lenga ki Employee Amadi Sinmi Khudingmakna Sintha Leptuna Haiba General Strike Ase Support Tomina Se Haike अखोई वर्कर्सिंग सिनमीसिंग एम्प्लॉयीसिंगसिना अखोई इसा इसाना अखोई ऑफिस थबक सुजदबा बैंक की यूनियनसिना बैंक ता अखोई मोई थबक लेपसेबा हाइबा तारे एलआईसी की एजेंसीना ममन मोई थबक लेपसेबा दुनी तौदुसी असा वर्कर्सिना अखोई मखोई थबक सुजदबा अखोई सिदा याउ दाबीदी अखोई स्कीम वर्कर्सिंग से रेगुलाइज तालो मी मगी वेजेस या पी मणिपुर होजी अदुना था अमदा अखोइना लिसिंग कुतरुका समापन तरा फंगलु हाइबसी अखोई हाइबनी मसिदा प्रजा मियामना साजो पिबिनबा याना कोर्डिनेटिंग बॉडी ऑफ ट्रेड मणिपुर मौसिना फोंदोकसे Alternate Housing Complex Relief Camp Langol Gambillage Zone 3 da changjafam lauduna leiba moregi IDP ama masagi anaba amana maram oiraga ngase lekhidraba mioi adudi ningthauzam zotin apokpa lekhidraba ningthauzam amubi more turel wang malekai ward number 7 dagini mak more dagi lanjelaktuna imung manunga loinana relief camp ase da changjafam lauduna leirakhibane mak matam kuina dagi masagi kidney animak fail oiduna naaduna leirakpadagi relief camp ase da leina hospital da chatuna ana laing chathaduna matam sangna leirakibane ngasi masa nungaiti haiduna Jenims Hospital da pukhatuna ana laing chatharamlaba matung laikanaba ngamdana lekhidabani hairi haukiba Megi ahum lesingani kulhumdoi dagi tholakhiba lal asina maram oiraga more dagi maitai singlan jelaktuna Manipur gi tampakta hangduna leriba tongan ba relief camp singda changjafam lauduna leriba more gi maitai IDP sing gi marakta miyoi kaya wakhal nungai tabadagi tholakhiba makhal makha kaya gi laina singna ana ayek yausilakpadagi layeng bada khudongcha da kaya leibadagi lekhidaba more gi maitai IDP masing kuntramari sukre aduga kaya amana hauzik ana layeng chathaduna awaba kaya mayok naduna leiri hairi
नुपी अमना थांगना थिनबदगी लैखिद्रबा इम्फाल ईस्ट की पैलेस कंपाउंड गोविंदजी रोडगे मैतै सलाई थियाम एलाइस लियोगी मिसी असिद चेनबा मियोय खुदिंगमक फादुना अकनबा चैराक पिबियु हाइना लैखिदबा सिगे अपोपिना लेंगा की पुकनिंग सिंगसिलखली रिम्स की मोक्ट पांगथोकपा पाउमी सिंग उनबा अमदा लैखिदबा असिगे अपोकपी थियाम ओंबी करुणाना असिबा हक्चांग ngasi लौदुना अरोइबा मथौ मंगमदि पांगथोकलगनी अदुबु मेसी असी प्री प्लान तौरबा मतुंगदा हातपरा हाइबसी यामना चिंगनै मरम असिना मेसी असिगा मरी लैनना थांगना थिनकिबी नुपी अदु खक्ता फाबगी महुत्ता ngarang mahaki machaga loinana chatkiba mamanabasing adusu पुलिस ना फागतपियु हाइखि अमरोमदा ngasi पाउमी सिंग उनबा अदुदा सरुकिया किबी पैलेस कंपाउंड गोविंदजी रोड की मैरा पाइबी सिंगी माइकैदगिसु मैतै सलाइथियाम एलाइस लियोगी मिसी असिबो अकन ममोंगदा कंडेम तौखि मरुइना स्टेट असिदा हौजिक चाही अनि हेना लाल थोकपगी अवाबा कया मायुक नरिंगै चेरक असिदा अखोय मसलगी मरक्ता अमन अमबु हातनबगी थवोंग अमा लाखलिबा असि लेकाय मियामनसु यानिंगदे मरम असिना मिहात असिदा चेनबा खुदिंगमक पालिबा पीआर गी लेंगाक असिना अकनबा चेरक पिगदबनी हाइखि Saminay mayam sa ina tasabab sa yaw di mga saminay mga lagi numiti saminay mga ko siya no ina ako na mo pa ta ang naura mo tawi yo magi ya bida no ina magchare na tawdan layra ma tawdan layra do sigo megi sa ta gi miyang pasan sang biyo ay kiss do san biyo ay jado लाइरेंजम मैज्राव ग्राम पंचायत की मनुंग दलाइबा विलेज लेवल फेडरेशन नेपाल हाइबदी मंगाल बीएलएफ अपुनबना पांगलनी बीएलएफ लमजिंग बी बीएलएफ अनोबा मंगाल बीएलएफ थेम्बी लाइरेंजम बीएलएफ अपुनबगी शक्ति बीएलएफ कोरौंगानबा बीएलएफ अमदी इपा सोरारेल बीएलएफ ना मणिपुर स्टेट रूरल लाइवलीहुड मिशन की मिटिंग मखादा इम्फाल वेस्ट टू सीडी ब्लॉक वांगोइगा लाइरेंजम मैज्राव ग्राम पंचायत का खुदसमनदुना गोविंदग्राम लाई हराव फमदा नोमगी ओइबा कन्वर्जेंस मेला अमा ngasi pangthokre thauramadu wangwe ese gi MLA Khuraizam Lokena ngasidi Manipur da nupi singi hotnaba kanba amadi makhoi gi thauna lingjelna Manipur asi manglom da chatpa ngamlakle ग्राम पंचायत असे की मनुंग दलाइरिबा सबल ग्रुप अमदी BLF सिंगी मेंबर सिंगना होटनबदगी चौखटपा अमदी खुदसा हाइबगी कानबा फंगबंगमले BLF सिंगना सिनलांगदुना मफम असिदा मणिपुर लेंगा के डिपार्टमेंट कयाना लाक्तुना लमदम असिगे अवार्ड अपा अमदी कानबा कयासु ngasi फंगनबंगमले हाइखि BLF actually labor my BLF सिंगना कोई लमदम सिदा डिपार्टमेंट अमगी मागी फैसिलिटी मागी कानबा फंगबम थोक अदुकी प्रजाजनसिदा कोगी मदुगी रिलेशन पब्लिक रिलेशन से थमगा मदुगी कानबु फंगबो कोई कराय करी लेगे कोई पोतु प्रजादा डिपार्टमेंट कानबु करी मो हाइबु मतमना कोई कोई लेबा कोई इथौदा अखोइना तौबु थोक सिनी हाइबु फजना कोई लेबा सिगी BLF से माइ BLF सिदा ले सोबो यामना सावो थौदा मु लौनी DC Manglamam Rajkumar na chaukat pahabasi pura dalal saba arang arak adu khakta nate mitna uba fangdaba wakalau singkaya adubusu aikoina chaukat pagi manung chalibane leibak ama chaukat pada nupi singe achoba thodang lei haibasi ngasi ma mafam asita pangthokliba thauramasi na khudamni lenga ki maikidagi su pangba yabasing pangbaga loinana lamdam amangi award pa leiba khudingmak aikoi punna hotnamina duna kana ba khudingmak fangnana ba hotnamina se haike Mamangai lai haktaktagi lisang sina chatarakpa lai gi thoram amasu oiriba Ivudau Puri rombage Fizol hongbagi thoram ngasisu angom yek salaina mapung oina sinduna Ivudau Puri lomba lai gi Fizol hongba amasung cheng hongbagi thoram pangthokre Jurachan Higher Secondary School gi campus manung dalairiba Ivudau Puri lomba lai gi tangai fadana pangthokpa lai gi thoram aduda angom ningthau poireiton leibaki akhang ahei amaiba amaibi angom yek salai gi maru oiba ahallaman amadi miyoi kyasu sarukya ki ngasi gi Ivudau Puri lomba lai gi thoram aduda sarukya ki ba angom ningthau poireitona Ivudau Puri lomba gi lai haktaktagi pangthoktuna laklaba lai gi tawdaba yadraba masilama oina leibak asigi chakhong ngahong naba leibak mara tapna panabagi damak laigi Fizol hongba amasung cheng hongbagi thoram ase pangthokpane ngasi leibak kitang dulaita daba leiriba awa ana kaya sibu kokpiduna ingtappa nungayai faba lamdam ama oihanbiu haina angom ningthau poireito na thoniki hairi Thawbal College ase da nauna ming chalak laba mairoi singi damak numithum ni chupna sathagadaba students induction gi thoram ngasi
ngasidagi college asigi multipurpose hall da hodokre thauram aduda Thobal College ki principal professor N Nabachandra Thobal College Teachers Association TCTA ki president N Ibobi amadi English department ki head Dr K Tesrani na chingbana sarukya ki college asigi geology department ki head Dr L Romendro associate NCC officer Lieutenant Dr M Damodar amadi statistics subject ki head Dr L Ekendrajit na wafam kaya thamki Principal Professor N Nabachandrana Marulukpa Thoidok Hendokpa socially minded oiba responsible oiba community service ta amadi leiba ki thaudang kaya puba ngamba afaba tungi yumbrel ama oiba ngamnaba mahai ningthina tamsi haina mahiroi singda appeal tauke Ising itang na sokalabas singda mating pangbagi sarukama oina International District 322D amadi Emergency Grant Assistance of LCIF India ki makada Lions Club of Oinam na sinduna Thambal Mari College ta hangliba IDP Relief Center na relief material singyan thokpagi thoram pangthokre tengbang potlam yan thokpa da DZ Lion TH Keso MZP Lion Dr W Gopimohon MZF Lion Dr. Thingbaizam Swaran Kumar, President, Lions Club of Oinam Amadi, Lions Dr. Longzam Balesor Susarukyaduna, Nong Madasang Drabayadraba, Chana Taknaba, Tangai Fadaba Potlam Singh, Yentoke. Coalition Against Drugs and Alcohol kadana lisang sitang ngalingay matamdagi nisa gi mayokta chatharakpa campaign gi sarukama oina amasung Manipur kunaida nisa na piba saitheng singbu pakthok chawthok naba wakal khantamina bagi saruk ama oina ngasi nungthilpung ama tabada kadana sinduna nongmagi oiba academic awareness program ama hiang thangda leiba Kumari High School da pangthokre mayai kaba nisa na mairoi kunaida piba saitheng haiba team da sathakiba thoram aduda Kumari High School gi headmaster K Sanatomba Kabui kadagi vice president ningtho Doren amasung kadagi Secretary General Kongbrai Latpam Binana Maruiba Musing Oikibaga Luinana kadagi Secretary General Takhilambam Gitchandrana resource person wina Sarukyaki kadagi Vice President Dorena Hauzik Manipur in Kalakliba ha singdagi hauraga ahal fauba yu amasung guli da laituduna nong makang dana sirakliba asi aikoina uba fanglaba ngaktane masi tungi damakta khaluraga di yamna akiba amane maramaduna tungi mirol kanabagi damak aikoi puna hotnaminaba matamoire haike Uripok Talaiba Ibaton Sana Girls Higher Secondary School da class 11 da ming chanabagi matang da me tara nithoi da thokiba admission notice ki matang da chamam naba lairamba sing adu AIMS ki thaume sing amadi school asigi admission committee ga famina duna contradictory oiba points sing kupna khanaraba matung yanaba purakle haina AIMS ki vice president Sunil Salam ne Ibaton Sana Girls Higher Secondary School da school asigi principal yauna paumi sing unabada fongdokre Sunil Salam na makha taraduna AIMS na ngasi faubada mahiroi singi ay fana buhon aduna lakli matung tarak padasu mahiroi singi oiba thabak thoram singda hanba laitana konakigani haiki authority amadi admission committee gi maikai degi asigumlaba misunderstanding sing matungda tholaroi haibagi thajaba akoida pibirakle AIMS na matam kuina mahiroi singi yafanaba hona duna lakli makhatana lepalaitana hona minakini Paugi maraktana tenba break amatang nominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Aksang panatamge hairabadi iramda masimaktada laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amuk karigi chatlugani aikhoigi Manipur da su hojikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsing Birau. Natraga, aikhoigi phone number 6909 390666 ta call to birau.
matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 6009752429 Academic Department Sky Hospital. Break itung da taram nokchari makhataba pau pizari. Manipur ki konung Imphal ke 0 mile da lariba Nagamapal Kangjabi lerakta Jal Jiban Mission JJM gi ising gi tax pirabasu ising pibidre haina Kangjabi Youth Club ki president Sapam Subakarna Paumising da phongtokre Kangjabi Youth Club ta Paumising unabada Subakarna makha takibada kumja lisingani kundagi JJM gi makhada Lalambung Ching mathakta lupa crore chaniga humbudara humdoi lakh marfudara mapal lising humbudara manga changna sagadaba overhead tank amagi Hyderabad laiba Keystone Infra Private Limited Koba Farm amada contract piki kumza lisingani kundagi saba hauraga chahi ani gi manung ta saba loigadaba adu ngasi fawba loisindana laiba maramna lekai asida ising amanta pidana lakpani Tenkasi saba loidrabasu ising piragani haiduna customer sing connection tokibana maram oiraga TXT tha khudingi changnai na thorakli Mari lenaba singda hairabasu tadrabanina courta read petition thanaba thorang noire haiki Lalampungi overhead tanki commission Tawdri, aduga single drop of water is a Pangri. Singna, Masiki Keystone Infra Private Limited Haribasina, Mogi Lapom Topa, Mia, TXT, Mayangi public money city, Moilopokra, aduga consumers in the right to the Pujipapa, authority Singna, Amadi, Masita, Topina Baitana, we can get like good luck to my media is in Auxinda, when I see press meet as a company. Lampel Patalaiba NG College ta lisingani kunmanga kuntaruki academic session da BA first semester tamgadaba Mahiroi Singi induction program Dik Saramba ngasi college asiki Jubilee Hall da internal quality assurance cell IQAC amadi NG College admission committee na sinduna pangthokre tauramadu da college asiki principal professor Samurai Latpam Santibala vice principal Adibo Newmai IQAC ki coordinator Dr Wakamam Dhiren NGCTA gi President RK Iboyamana chungba sarukyake Thauramga Marilenana Professor Samurai Latpam Santibalana NEP 2020 ki makhada chahi khudingi college asida nauna admission tawrakliba Mairoi singi thauram ase sinduna lakpane thauram ase sinbagi khwaidagi maruiba maramdi nauna lakliba Mairoi singa college asigi faculty member singa sakhangnaba college asigi chatna kanglon khanganduna makoina mingchalakliba college asigi masak khanganbani haiki Young Film Production के बैनर मखादा तरातरेत सुबह प्रोडक्शन होना कमला तोंग्रम ने प्रेजेंट तौदुना मचिन मनाउ पिक्चर्स ने पुथोकपा थोइबा सोइबम ना डायरेक्शन पिगदबा महु पुबी हाइन मिंगथोनबा मणिपुरी फीचर फिल्म गे याइफथौनी थौरम ngasi पांगथोखरे हावरंग साबल द लेबा मिलेनियम गार्डन द पांगथोकिबा थौनी थौरम अदुदा फिल्म फोरम मणिपुर गे फॉर्मर चेयरमैन समजेत साबम मांगोलजाव अमदी सीनियर एक्टर निंगथौजम जयविद्यासु सरुक्याखे फिल्म असिगी स्टोरी बैना CH स्क्रीन प्ले बरुण लाइश्रमनी फिल्म असिदा तोंगान तोंगान बा ममिरोई सिंगना सक्तम लांगदौरी Manipuri Youth Front of Assam Maifa Guwahati gi Mifa Oiba Mifa Mama Maifa Study Center Pailapul Kasarda Maifa gi President Thangjam Prosen Mifam Mapu Oiduna Famkiba Mifamna Manipuri Autonomous Council Demand Coordination Committee na Sangsiliba Assam gi Manipuri Singi Autonomous Council Demand Asida Maifa na Mapungfana Saugatpa Haina Yana Kre Hairi United Club of High School UCY gi Ahanba Foundation Day Kam Felicitation Program Siko Community Hall High School Janmastanda ngasi pangtokre Tauramadu da Thoksom Jasobanta NSA Taekwondo coach Dr. Konsam Sarat retired Professor MU YAC Amadi YBO gi President Sorokhaibam Sarachandra Siko gi President Achom Indukiran Amadi UCY gi President Chandam Suranjitna Athoiba Mitunglan Singoina Saruk Yaki Lisingani Kunmari Lisingani Kunmanga gi Oina Sibe
BSc Bosem amadi Kosem na lauba class 10 amadi 12 ki exam da chada marfu manga amadi humudara manga fangduna pass tawrakraba mairoi singdasu achamba khudol tamlaga taramna oktuna pungning thogatke Manipuri University ki Department of Teachers Education da second semester tamlibi mahiroi nupi singda natai chad bathawong chathakiba oja khudak tathabak tagi lokthokadabani natragana sahi ani suspension tawgadabani haina mahiroi singna ngase Manipur University ki Vice Chancellor ki office mamangda khongjang sangsinkhre khongjang aduda sarukya kibe second semester da tamlibi mahiroi amana paumi singda fongdorakpada haukiba July 3 da Department of Teachers Education Manipur University na lauba B.Ed second semester ki exam hoba numita Flying Scout ni haiduna oja nupa ani amadi oja nupi amaga punna oja ahum laklaga mairoi sing khangan batawdana oja nupi yauna oja Rupachandra amadi oja Naresna mairoi nupi macha sing adu masa khangan lamba tawdana tunglomdagi masa check torakpani hairi Flying Squad ni haina lakpiramba oja nupa ani Rupachandra amadi Nares makhoi ga loinarapa oja nupi amaga makhoina lakpa matamda akhoi gi satra singna exam iringai manungda tawhaidaba thodong khara chatharamle akhoina exam iringai manungda akhoi isada hairamdana tungdagi akhoi gi blazer gi pocket humzalakpa blazer gi pocket side tana sigi manungda su paliba pocket phawa makhoina humzalakhi akhoi gi ayaba ama tayaudana akhoina authority singda complain tawjakhre masigi mayokta lokhat piu action lokhat piu haina dubu tarak tabadagi akhoi ngasi sidai tillibani Manipur state asida lairiba student union sing amadi mari lainaba authority singna masida mi yan changbiu haina thamjage hairiba oja singsi terminate tawbikhiba thabaktagi thadat pikhiba natraga suspend minimum 2 years pau suspend tawbiu Amaramda Manipur University ki Dean Welfare Professor C.S. Ibohal na paumi sing da fongdorakpada haukiba July 3 da Department of Teachers Education da second semester da tamlibi mahiroi nubi macha tarataretna khodiek piduna hariba oja sing asigi mathakta complaint tawbagi Cherol ama musuda pisilakpadagi July 5 da department asigi head oza Premlata amadi mairoi sing meeting tawraba matung watogase dingi office ta loisinba yaroidabana students redressal committee da forward tawduna inquiry chathaba haukrabane ngasi nongmanini asida inquiry gi report matung ina oza sing adu kadai fauba penalty piba yabagi haibadu athubada khangalagani haike हाइरिबा केसी अखोगी दिन की ऑफिस लोइसिनबा यादबा केस ओइबा मरम अदुना अखोइना मदुदगी हेना वांगबा कमिटी अमा लै स्टूडेंट्स ग्रीवांस रिड्रेसल कमिटी हैदना मदुगी कमिटी दुदा सेम डे दा हाइबदी 5th of July सिदा इखोन फॉरवर्ड तौरे एप्लीकेशन अमासु इनक्लोज तौरगा पीरे मंगोंदा तांग तरुकता अखोगी हाइरिबा कमिटीज की मिफम पांगथोए मिफम से पांगथोगा न द राउंड ऑफ मीटिंग सी ngasi si तौरगा एंथ्रोपोलॉजी डिपार्टमेंट दा मदुदा इन्वॉल्व तौरिबा ओजा ओइरो अदगी कंप्लेन तौरिबा छात्र सिंह ओइरो मोय पुनमक्से अमुदंग इंक्वायरी तौरकांदा असुंबदु करिनो हाइबदु पुथोगा मखा ताबा करी एक्शन लौखटपा यागदगी हेदो अदुगी प्रोसेस तनी हुजिक लैरिसे Internally displaced persons singda kucha haiba amadi makoibu senthok lambi leinabagi pandamda awareness program for internally displaced persons on skill development program amanga se pangtokre Department of Skill Labor Employment and Entrepreneurship li Government of Manipur na DDU ZKY MSRLM amadi District Administration Bisnupurga khutsamna duna ullau relief camp ullau sajor da pangtokki bathoram aduda Manipur Society and Skill Development ki Director and Gozendro Singh yauna miyokya sarukya ki DDU ZKY MSRLM amadi District Administration Bisnupurgi Maikaidagi Relief Camp atu dalariba IDP singna chanaba nongmada sangraba yadraba potlam kharasu mateng pangkhibaga loinana DDU ZKY gi District Coordinator Nirvana Thongnawjamna India Government amadi Manipur Government ki makhada IDP singda piba yaba kanaba sing training piduna kanaba fanghanaba hotnariba sida youth singna su piriba kanaba sing asibu lawiduna isa gi career amamam semnaba hotnaminasi haike Rup Mahalna Sangha ki bagi humbudara Nepal Suba chahi ning sing thoram pangtokre tara Nepal Suba Hawai Bam Nilamani Singh Award aiba bani yumnamda lanthokre Rup Mahal na hek maru ihul tambadagi mapunsigi aroiba miko fauba Rup Mahalbu kokthong naduna purakhiba
hawaibam nilamani sing buning singduna ingkumjal ising ani taretagi layoi khrabagi imung manunggi matienga loinana rup mahal na sanga kiba numit July gitang tareta lebaga sigi akhanaba singthaningai oiraba amasung matik charaba nitya kalakar singdagi khangatlaga kalakhiba mana hawaibam nilamani sing award lanthokpa amasung rup mahal na sanga kibagi humbudara Nepal suba chahi ning sing thauram BT Road leba rup mahal gi auditorium da pangthokibada Manipur government ki retired commissioner arts and culture Mongjam Joy Rumal Theater ki vice chairman Loitongbam Razam Honna Tharangi Athoiba Mithunglen Singh oike Theater ga mari lainaba masak naiba miyoi kyasu saruk yakiba thoram aduda layoi khraba Rumal bu bukhat piram khiba Singh amadi artist singda haikat lekat tamduna ikai khumnaki Taranipal suba hawaibam nilamani Singh award aiba maniyum namda seloina lupali Singh tara citation amasung sol lanthoktunai kai khumnaki Manipur government ki retired commissioner arts and culture Mongjam Joina mana fangliba maniyum nam aiba ama oiduna society da mahaki contribution piriba misakamani theater na chingbada mamigi fampakta tariba ase society adugi mamini aiba singna society da oiriba piriba amadi asoiba semdok haningbा sing adubu ithoklaga artist singna play oina utlaga aikhoina asoiba aranba adu semdoknabani semdok pangamdrabadi aikhoigi daita adu aikhoina pangthok pangamdabani anauba aiba sing artist sing su puthokse aikhoigi samas ase semdokpada thaudang lawminase haikhe Lilong SG manung chana nungai dalaiba nungai water supply scheme asigi anoba committee ama miyamgi oiba khananai naba mifam ama pangthoklaba matung semkhre Ideal Youth Club nungai amadi the Social Upliftment and Educational Development Organization anina punna sinduna nungai khunau da pangthokiba miyamgi oiba khananai naba mifam adu nungai gi ward number 7 gi member Puyam Ranjitna preside tawki amadi miyamgi mifam aduna nungai water supply scheme asi mathauning thina tawba ngamnanaba nungai miyam pumbana Yaraba Anoba Committee ama semba haina punna warep ahum lauke wareba duda water supply scheme asibo mai pak nanaba hotnaramba chen chonglamba pumna makpu apenba fongdokpa amasung nauna semlaba committee asibo mari lenaba department ta sakhangnaba haijaba haiba warep sing yauri haina Ideal Youth Club nungai gi secretary KH Abothoina haike Haukiba chahi lising ani kundagi nambol taba laitonjam sage meritorious award piduna lakpa ngasi taruklak suboina board council amadi central board ki makada tamliba class 10 amadi 12 ta mark wangna fanglaklaba khangatlaba mahiroi tara humtoida certificate amadi sel gi mana piduna pongning thogatkhre Nambol Laitonjam Sagai Apokpa Meritorious Award Committee na apunba Laitonjam Sagai Apokpa Thogaluf Nambol Laitonjam ka sinduna pangthoki bathoram aduda apunba Laitonjam Sagai Apokpa Thogaluf ki legal advisor advocate L Brozen Singh Luf adugi president L Haridas Singh secretary L Ibuhal Maitai amadi retired sub inspector Manipur Police Department L Manihar Singh su sarukyake Khongjom Circle da laiba clubs organization singya punba body ama oiriba Progressive United Clubs Organization puko lingkhat ki bagi sahi tara Nepal mapung farak pagi mapo kumon thoram pangthok paga loinana Khongjom Circle ki manung da laiba thoidok handok na mai pak laba mairoi singda first puko meritorious award singyan thoktuna pungning thogat kre Khongjom Circle ki manung da laiba khul singdagi class 10 amasung class 12 ki exam singda thoidok handok na mai pak laba mairoi singbusu memento citation ama disal ki mana sing piduna Thogatki Luinana Puko gi founder member Singda Lingyan Khudol Tamduna Ikai Khumnabasu Utki Lions Club International Manipur Region Lions Global Foundation ki matenga loinana Relieving the Hunger Haiba Lions Club International ki team da handak Manipur da thokiba ichangno sokalaba relief camp ta changjafam lauriba below poverty line da laiba imung singda tengbang ge ba potlem sing mateng pang bagi leptana jatharak pagi makha tarak poina ngasi Bisnupur district ki manungda hangliba akhanaba relief camp tarukta relief materials sing koina satuna mateng pangkre Lions Club International District 322D gi district governor
Lion T.S. Kesona Luchingba, District 322D gi Land Pass District Governor Singh Amadi, Atay Lions member Kyaga Luinana, District Asigi Ullaw Sai Complex to Hangba Relief Camp Tagi Hauraga, Nambol Oinam, Bisnupur, Ningtokong Amadi, Moirangi Mafam Singh the Hangba, Kangatlaba Apunba Relief Camp Tarukta, Mafam Singh Asigi Lions Club Singa Kutsam Naduna, Cheng, Tau, Tum, Hawaii Amadi Package Drinking Water na Chungba, Camp Singh Asida Ladiba, IDP Singh na Numit Humni Fauba, Chaba Konagadaba, Relief Ki Potlam Singh Mating Pangki. Ipai po hagtagtagi chahi kaya lisang sitna law uduna lakpada natana isana Revenue Department ngasi fauba tax thiraga uriba lawfamda kanagumba miyoi kharana asaba chechang pairaga thasigi amada fau chaisilamle lawpu khangandana fau chaisilamba miyoi singi mathakta logi mateng lawragani masida miyam amadi mari lenaba singnasu mateng pangbiu haina lawpu ningthauzam ibopisak alias Fairenjauna nachau Mayai Mamang Ward number 3 da laiba mahaki mayumda machin manaw sing yaw na pangthok papawgi mifam amada haikre Amaromda Nachaw Mayay Mamang Ward number 3 da laiba ningthauzam ibopisak Elias Pairenjauna ngarang media da phongdokiba ipai pu haktaktagi chahi kaya lesang sitna law uduna lakpada natana Revenue Department ngasi fauba tax thiraga uriba lawfamda kanagumba miyoi kharana asaba chechang pairaga thasigi amada fau chaisilamle haina phongdokiba wafam adugi matangda law asigi mapuni haina claim tawriba Nachawdagi Bukramam Kuberna Manipur Press Club ta pawgi mifam pangthokre pawgi mifam aduda Kuberna Famasi lising mga chamapol humfumarida matamadugi ahan singna lay bayon ba tawnarambagi document sing lay lausan pedo na uhalaki bane lay riba document sing ase authority sing na yang biraga achumbadu fangan biu fungdoki sanabagi pau ekwigi senior sports journalist Boyay Ningthauzamdagi lawbirase Anisuba Premier League ki ngasi sana ki bam match singda United Sandel FC Sandel Sagolbal United namadi UDO hangang mai pakre Seg Babu Macha Memorial Trust ni sponsor Tauraga All Manipur Football Association gi meng makada mamang thagi April gitang kuntarete gi tim taranipan grubani thongna khaidutuna lamlong thongkhong da leiba artificial tap ground na sana ki ba Anisuba Premier League ki ngasi sai tagil gi ground na sana ki ba ahan ba match da United Sandel FC Sandel na YSWA Ulobu gol Nepal anida maitiba pi kibane United Sandel FC Sandel gi mai pakibi gol singadu Niki Tonsing anal na match ki kunmari subamadi yangkai taruk suba minita gol ani Kaukung Malsong Chothena match ki kunthar taruk subamadi Maripu tare suba minita gol ani sanki atopa gol ahum aduna ke Alex Lamkang ahong ki khyang chothe amadi Kenpa Saha Siri na match ki yakai mapan suba humphum de suba madi humphuni pal suba minita sanki bani match sida mighty kiba YSWA ulogi gol ani aduna laiprakpam khel jitna match ki humpu trom de suba madi laithangbam Jackson na match ki marifu suba minita sanki ani suba match ki sana kibada Sagolbal United na KIYC Ketri awang lekaibu gol ani amada mighty pikre Sagolbal United ki mai pakibi gol ani adu S Bisorjit na match ki kunmari suba madi humpumathoi suba minita sanki match sida mighty kiba KIYC Ketri awang lekai gi amatangarba gol aduna Ipam Razia Khan na match ki marifutara suba minita sanki ahum suba match ki sana kibada Arambai Tengol Football Academy gi sanaroi singna semba team UDO hangang na Asubi Football Academy maubu gol amas sinoda mighty pikre UDO hangangi mai pakibi gol adu Thongam Priya Borna match ki marifuni pal suba minita sanki Manipur hockey na hockey Uttarakhand bu maiti bapiduna taramanga suba hockey India Sub Junior Women's Nation Championship ki A division gi qualify oikre hockey India gi meng makada tha sigi tang ahum dagi tim mapan grubani thongna khairutuna Jharkhand gi Ranchi da chathariba taramanga suba hockey India Sub Junior Women's Nation Championship ki B division gi ngasi sana kiba Manipur gi ahum suba league round gi aroi bam match ta Manipur hockey na hockey Uttarakhand bu panjal mari ani da maiti bapiduna A division gi qualify oi kibane Manipur hockey gi mai pakib gi panjal sing adu
Huidrom Bidya Lakshmina Mets ki kunthra tare subamadi yangkai tare subaminita panjal ani sankhi atopa panjal ani aduna Zerina Chongtham amadi Sharoibam Jolina sankhibane Jan A da sanaba phangagani akoi angangsing asi performance yamna phajana yamna mong tana sanai akoi angangsing gi combination formation phajana takpada angangsing gyan ta na ngasi yam phajana ingna tapna sanaduna Ajaba mai pakpa ama koi di mai thi gadra ina khalubni adubu angangsing gi combination phajana cooperation phajana pina raga sanabadagi akoi yam phajana mai pai aduna hojik hojik leiriba Manipur hockey amadi akoi gi leiriba koi Manipur da leiriba club mayam asi cooperation piraga tunda horakadariba player sing asi apaba mating leiba player mayam ama puthoknanabagi damakta ai pabanjaningi Sports Authority of India Sai STC Impalamadi Nainasang Club Sagolbal Tera Lokrapam Lekai ke khusam laduna Sunday Cycle Campaign pangthokre Malemgi akoibegi saktam ngang nabu honabada Maiku siendaba malem ama ohenaba amadi masama o phana leinaba khunai amagi damak pangthokpa Sunday Cycle Rally asi Group Center CRPF ki Padmeseri and Kunjarani na lamthabagi thoram maduda Nainasang Club ki Vice President Sirom Babu Singh Manipur Taruk Suba CRPF Lampengi Second in Command W Nandini Devi Sai STC Kumalampa ki in charge Maibham Ramani Retired Additional Director Health Services Dr. T.S. Ravi Chandramadi Retired Headmaster P. Lalitabina Thormapusing Oiki Sunday Second Rally Asida Cyclist Samaga Taramna Saruyaki Manipur Cricket Association MNC na sinduna pangtokiba mga suba MNC luang popo T20 trophy ki champion oraglaba Tidim Road Athletic Union Trau kwa kaitelgi sanroy amadi official sing opagi thoram union asina sinduna Trau Cricket Academy gi sanglenda pangtokiba thoram masida Trau kwa kaitelgi president Jogesh Chandra advisor Dhananjoy Elias Boy advisor Manglo Sharad Dr. Joy union asigi secretary Gopeshwar union asigi vice president S Somorjit amadi Holendrona Thormapusing oiki pangthokiba championship asida champion gi trophy lawlaba union asigi sanroi amadi official singda selilangni basingi maikai digi asamba kudol post sing piduna ikai khumnaba utki Trau kwa kaithil gi organizing secretary amadi Trau Cricket ki convener Posangbam Rajnikantana union asigi cricket team gi achievement singi matangda paumi singda phongdokibada mangarak suba luang poka T20 tournament sida MNC na sinba sida khoina winner oijare aro tasengbadi masi marugi masigi achievement sing se khoi maruina khoi coaching adigi cricket bu nungsiba Trau gi silnau singda yamna achauba kanoma khak makhoida akhoi bu thangat pi gi damakta makhoi matam chupada isorna papa production haibe wakholon chu Trau cricket gi thamjage Manipur Cricket Association gi maikai da ma chung akhoi gi team sing maikai da ina haijaning badi anybody is the sanaba lakpiu yumda natraga cricket mafam chada nung ching churaga chu Trau gi academy se lakpiu mapu ma pandaba yadaba gi Trau na panjabani noina ma welcome ni player khudimak Trau kwa kaithel gi team coach BCCI 11-1 coach RK Jotisna pangthokiba championship asigi champion oikibada asobo thodang lokhiba union asigi sanari singi performance singi matangda network asiga akhananu unabada phongdorakibada फाइनल माई पाकपगी अचौब थौदांग लो अखोगी सपोर्टर मैम हाइतारे क्लब की अचौब थौदांग अम लौबीगी अहलमन मैमना अदुगा अखोगी प्लेयर मैमना थवा यावना हक्सांग यावना सानाबीगी बा हाइतारे मसिना अखोगी माई पाकपा ओइबगिनी ओवरऑल बैटिंग अखोई बैटिंग द परफॉर्मेंस याम फजना तवे हाइतारे हंदकी बॉलिंग दगी बैटिंग ने हेना परफॉर्मेंस लाइव फबदगी सिन फाइनल योक्सलकपदैदी बॉलर की जुमोगी परफॉर्मेंस फजना तौरे लाइव सीजन जिदगी अमो हेना फबा ओइगनेना थाजे ममांगी दगी Asian Football Confederation AFC Women Asia Cup qualifying da India na Thailand bu maitipa piduna solising ani sumna kuntaruki AFC Women's Asia Cup ki qualify oikibada asobo thongdang lokhiba India gi team da saruk yakiba Manipur gi international sanaroi Nepal ngasi Imphal gi B Trikendajit International Airport ta thorakpada All Manipur Football Association gi official singna harau tayamno oktuna pongning thawatkhre pangthokiba championship aduda Manipuri masa sanaroi tarana saruk yaki goalkeeper da ilambam panthoi amadi Moirangthe Monalisa defender da Ngangbam Sweety Pairoijam Nirmala Hemam Silki Sorakhaibam Ranjana Thokchom Martina midfielder da Nomaithem Ratanbala forward da Dangmai Grace
Linda Komna saruk yaki. Wusu Association of India ki ming makhada tha sigi tang amadagi Gazi Bowli Stadium Hyderabad ta pangthokiba kunmari suba Junior Boys and Girls National Wusu Championship ta saruk yaruba amadi medal lorlaba Manipur gi sanaroi sing amadi official sing ngasi Imphal gi International Airport ta thorakre pangthokiba championship asida Manipur gi nupa amadi nupi sanaroi nifu na saruk yakibada gold 13 silver 8 bronze 3 pun medal kuntra lauduna tauluda overall team champion oiki nupa masagi tauluda ahanba amadi nupi masagi tauluda anisiba position taki P Premananda M Ramesh Chandrana Manipur team gi sandagi kosamadi L Sanatombi Y Sapnana Manipur team gi taulugi kosoina saruk yaki Manipur Sarkar gi Department of Youth Affairs and Sports ta matam sangna physical education teacher wena lerklaba District Youth Affairs and Sports Office Imphal West ki staff marina thabak tagi matam loiduna potha khibagaloina na aroiba kainabki thoram DYAS ro Imphal West na sintuna Komalampak Sports Complex leiba office asida pangthokre thoram masida district asigi DYASO Ice Hemjit Imphal East District ki DYASO Mangisana thabaktagi potha khraba Warapam Sundari Devi Kumari Ningthau Khongjam Roni Bala Devi Thoksom Sanatombi Devi amadi Khoirapam Bimola Devi da district asigi Maikai dagi asamba khudor posting piduna ikai khumnaba udki Huyel Lalong Tang Ta Association Manipurna Sinduna Tha Sigitang Mangadagi District Mangage Salaroi Chamaga Marfu Tarukna Sarukyaduna Tang Ta Sanglen Yumnam Huidrom the Tatariba State Sub Junior Amadi Senior Kuntra Mari Suba Tang Ta Championship Ki Ngasi Pangthokiba Senior Women's Ki Funaba Anigi KZ Nifu Mari Makhagida TTCA Moirangi Likla Chanu Amadi UHLA Moirangi H Bebika na ahanba amadi ani subatakre category asigi KG yankai taruki makhagi pangthoki bada TTCA Moirangi S Malemngan Bichanu Tombi Thangtagi KH Sandyapati amadi IKTTA CA Moidang Poki ke Merinan ahanba ani suba amadi ahum subatakre Senior Women's ki KG yankai makhagi funaba amadi pangthoki bada Kakyai gi M Santos KG yankai mari makhagi da Thobal gi KH Panand KG yankai Nipal makhagida Konung Mamangi W Pritam KG Humfunitoy makhagida Kakyagi K Sanandana ahan batakre Senaigi Gwindi da laiba Olympia Technology Park ta haukiba July gi mari dagi taruk fauba pangtokiba National Para Fencing Championship ta mayang Imphal thana wangkai lekai dagi Manipur gi Para Fencing Sanaroi wangkai mayum sohodeba apokpa Norena Fencing gi ipi masanada host team Tamil Nadu gi Ignes pu tara ahum da maithiba piduna gold medal laukre wangkai mayum sohodeba na seltung gi awaba mayok narakpadagi chaurakna chahi Nepalom lepliraba matungda championship asigi damak team coach amadi manager anida thodang lauduna amuk nauhongnana sarukya bani haina telephone gi khutangda team manager Dr. Kiran Indram Ramna paudam lakhe Aroibada Maruba Pau Amukahana Pizari Chahiani Helaba Irangasina Maram Oiraga Manipurasi Frame Kaktamak Ngairaba Kairaba Mingsel Oire Haina MP Bimolna Haikre Traditional Forest Management Aikoinekai Kumnasi Tungda Horakliba Mioi Singnasu Mausagi Akoibagi Fibambu Nungsiraba Matamda Environment Kanbangamgani Haina Governor Ajay Kumar Balana Haikre Magi look ki ketna bawakalol kudima kautoklaga Manipur gi apun bawakalol da thengna minasi mai soidana pakani haina MP Leisemba Sanajawbuna Haikre Gwaltabida Paumi Singda Tingba Pirakiba Thodoki Matangda Lengakna Tumina Election Bagi Mayokta Paumi Singna Wakat Khungjang Sangsinkre Amadi Ipau Tengbang Luf Manipurna Ipau Special Journalist Award Lising Ani Kunmanga ISTV News ki Staff Reporter Michael Zit Yumnam Amasung Ningthau Khongjam Sanajawba Maitai Yauna Khangatlaba Paumi Singda Award Piragani Lauthokre
ngasi gi oina dia ISTV na sandok chaba Manipuri pau matang asida losinjare medeng tabli bapumna makpo amuka hana khurumjare